Ahan mamaktada koigi ngasi jengbirakliba punabu kongno khurumjari loinana koigi ngasi thudokpa khanan nainabagi koigi matam makhat phangjabasi yam nuaijare aduga ngasi langbirakliba mayam singsa ahan mata isa gi sak amatang tapi aigi ming lakon tamudo apun bi national luki by president na thawpujari jagi Aigi Ming Intolem Brain Kumamitai Relativa Salengi Pasang Puzeri adi ojagi Aigi Ming Song Sana Jaw Bukuman Ai Lekam Kotum Pupi May Lekai Ai Sama Posi Kuya Lektiva Sanglen Lanam Awang the Legeri Basigi Koji Kazergi Togam Tom Puzeri the Hariba Langan Asida Kuna Nea Puyagi Maramda Kari leba bagi mereka yang hanya kita nak kangun kari leremi, hai pun sing basing aja kau ini, guna lezat pun. okay ado ojagi ai gaming lain jam sujet mereka lain jam begini ai punya letiwa sangin sigi sekretari ama orang tu punya lezat pun ni ado punamu pukulam jari gaming pantoi lema apun baina ciloluki sekretari waina thau pujabani maroina na laininga mari leina ba mate puruki sakwa thawang da mapta thau pujabni haina miyam da thanjabi akogi apam ida sulu lupse leiba ko chajing dise ase kari wakhandagi adi makana hongra ka kamai sing dibagi hadi wa ka macam nang thambi apun bi national luki koina kan changla kogi secretary wi ga antoina hariba koina leningi wi sakhan na mogi dama Kangdama mayam ladiga mayam su koi ladiga ngai se se ebo kote katba hayutta bala chuba mayam sing si tamnaba amati nat laininga sibu sakhan amati pandamta yang roina ko secretary ga aga kana honaduna hariga koi honnoina se lokasi ikachabni jadi awal mayam ke hitaba koto khangdama mayam si develop langna baidi chakon khang hemna khang helakna bidanta ada panam thamali kibene adu likachabni thank you ada ojagi reality lupse asiju ojana yobira pesi kayang kuiri aduga karma mongda kamai toroga ojaju president gi mafamji famji lok tham babira manu aduga thamji Relativa Puya Sangen Nasi Aigi Lady Graba Oza and the Oza Muliam Masala in the ceremony. Masida Quina, Maite Moina, Queen Maitizi, Kamaito Bono, she Salam, Michael comes over palms over the year. I'm matung in the Napoleon over the year. I come saying what is in the zone. Well, the son of them Laxi, or the son of the Nimizina, or the son of Bugi Mangus Hide Habigre, Kana Kari Lamjing, Namtak Pirapa, Aduga, Puya Sita, Puya Simusum, Matamagi Man, the mate had offers to Hypa. Although Hojixina Pantoto to Toxalapa, Machina Moore, Kamaito Bono, Tomeshi, Kayada, Karabok Sumuno, Lala, Haviabra, not a Lurichune Haviabra, as he Matang, the Sukitan, or Dantambina. Was asking a lady Matamda, was arguing in Boina, a Koina Karigumbakra, Kanga Kralak Matam, was arguing Satu, but he was arguing from the Panjarapa. Although it targeted Esmacity was arguing from the Lunamak lady. Uzamasi karai di kamaito no logi hoguno kamaito no kamai phangbuno haibane sing base kun uzaga phangjaw matamdo uzana khara takpiram bakhara khajik mayang da I share tau jage koi uzasna amuk haiba maram se thiru matamda koi gi uri pok lomdan da sathok piram dana angka hung layeng na nawyo moiraga mangang haiba yek asigi chanambam haiba sage sida sathok sapong biduna poloi mingena birahari kauna nai biramba koi kwanadi uri pok bok haiga Kanga Zaba, you box the Uzasina Pangobuni, Hano Dana Tambiram. Hariba, Koigi, you Puya, like Habasi, Carino, Kamana, Tobuno, Matamama, the Puya, Maitave, Adubu, Hosiki Puyasi, Marankana Saturogla. Adu Hariba, Puyasi, Maitaba Matamda, Matamdugi, when what is in the Sumayana, Tana Hokoda, Koigi, Hindu drama and the Hibatare. Ngone gaura dharma na haiba sita sing hargadi
ꯀꯃꯥꯝꯗꯤ ꯙꯔꯃꯒ ꯕꯩꯁꯅꯞꯇꯤ ꯙꯔꯃꯒ ꯑꯅꯤꯁꯤꯅ ꯄꯨꯜꯂꯒ ꯂꯥꯛꯄ ꯑꯗꯨꯒꯨꯝꯕ ꯙꯔꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯣꯏꯅ ꯍꯥꯟꯅ ꯆꯠꯅꯔꯝꯃꯤꯕ ꯁꯤꯒ ꯄꯨꯟꯅ ꯑꯍꯨꯝꯁꯤ ꯄꯨꯜꯂꯒ ꯒꯧꯔꯤꯌꯥ ꯙꯔꯃ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯁꯦꯝꯈꯤꯕꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯄꯨꯋꯥꯔꯤꯁꯤꯗꯁꯨ ꯑꯩꯈꯣꯏꯅ ꯊꯦꯡꯅꯖꯔꯦ ꯑꯩꯈꯣꯏꯅ ꯄꯥꯖꯕꯗꯁꯨ ꯊꯦꯡꯅꯖꯔꯦ ꯑꯣꯖꯥꯅꯁꯨ ꯇꯥꯛꯄꯤꯔꯝꯃꯦ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯈꯣꯏꯅ ꯑꯥꯗꯒꯤ ꯂꯥꯛꯏꯕ ꯙꯔꯃꯁꯤ ꯁꯟꯗꯣꯛꯄ ꯌꯥꯔꯔꯣꯏ ꯃꯅꯤꯄꯨꯔꯁꯤꯗ ꯂꯩꯔꯤꯕ ꯍꯥꯟꯅꯒꯤ ꯑꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯄꯨꯋꯥꯔꯤ ꯏꯔꯝꯃꯤꯕ ꯃꯌꯥꯝꯁꯤ ꯃꯥꯡꯍꯟꯗ꯭ꯔꯒꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯗꯅ ꯁꯥꯟꯇꯤꯗꯥꯁ ꯒꯣꯁꯥꯏ ꯍꯥꯏꯔꯤꯕ ꯑꯁꯣꯝꯗꯒꯤ ꯂꯥꯛꯄ ꯙꯔꯃ ꯁꯟꯗꯣꯛꯄ ꯆꯪꯉꯛꯄ ꯅꯨꯄꯥ ꯑꯁꯤꯅ ꯏꯅꯤꯡꯊꯧꯗ ꯄꯨꯛꯊꯤꯟ ꯇꯧꯗꯅ ꯍꯥꯏꯕ ꯇꯥꯔꯦ ꯄꯨꯌꯥ ꯃꯌꯥꯝꯁꯤ ꯈꯣꯝꯒꯠꯂꯒ ꯃꯩ ꯊꯥꯅꯅꯕ ꯀꯪꯂꯩꯗ ꯇꯧꯔꯛꯄ ꯃꯇꯝꯁꯤꯗ ꯃꯩ ꯆꯨꯈꯠꯂꯛꯄ ꯃꯇꯝꯗ ꯃꯩꯗꯤ ꯍꯧꯗꯗꯅ ꯃꯇꯝꯗꯨꯗ ꯁꯣꯝꯗ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯒꯤ ꯑꯣꯏꯅ ꯃꯆꯧ ꯑꯩꯈꯣꯏꯒꯤ ꯃꯔꯨ ꯅꯣꯡꯗꯝ ꯃꯔꯨ ꯄꯨꯕꯤꯔꯤꯕ ꯃꯌꯥꯝꯅ ꯂꯧꯔꯦꯝꯕꯝ ꯈꯣꯡꯅꯥꯡ ꯊꯥꯕ ꯏꯄꯨꯅ ꯈꯪꯅꯔꯤꯕ ꯃꯔꯨꯁꯤꯅ ꯃꯁꯤꯗꯤ ꯑꯩꯈꯣꯏ ꯀꯟꯗꯕ ꯌꯥꯗꯦꯅ ꯍꯥꯏꯗꯅ ꯃꯥꯅ ꯑꯁꯣꯝ ꯅꯥꯀꯟꯗ ꯑꯩꯈꯣꯏꯒꯤ ꯃꯔꯨ ꯑꯣꯏꯕ ꯄꯨꯋꯥꯔꯤ ꯑꯁꯤꯕꯨ ꯃꯥꯅ ꯑꯁꯣꯝꯗ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯂꯥꯏꯅꯤꯡ ꯁꯪꯂꯦꯟ ꯍꯥꯏꯗꯅ ꯈꯨꯔꯥꯏ ꯍꯩꯀꯨ ꯃꯈꯣꯡꯗ ꯂꯩꯔꯝꯃꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛꯁꯤꯗ ꯊꯦꯡꯅꯖꯕꯅꯤ ꯑꯣꯖꯥꯅꯁꯨ ꯅꯣꯡꯗꯝꯕꯤꯕꯗ ꯑꯗꯨꯃꯥꯏꯅ ꯅꯣꯡꯗꯝꯕꯤꯔꯝꯃꯤ ꯍꯥꯏꯔꯤꯕ ꯂꯩꯐꯝ ꯑꯁꯤꯗ ꯐꯝꯃꯒ ꯃꯥꯅ ꯆꯤꯡꯕꯖꯥꯠꯅꯤ ꯂꯥꯏꯔꯤꯛꯁꯤ ꯁꯣꯝꯗ ꯃꯥ ꯂꯥꯏꯔꯤꯛꯀꯤ ꯃꯉꯝ ꯀꯩꯀꯩꯁꯨ ꯂꯣꯏꯅꯃꯛ ꯆꯤꯡꯕꯁꯤꯗ ꯄꯥꯏꯔ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅ ꯍꯨꯝꯃꯒ ꯂꯥꯏꯔꯤꯛ ꯈꯔꯗꯤ ꯄꯨꯈꯤ ꯃꯁꯤꯅ ꯔꯤꯌꯦꯂꯤꯇꯤ ꯑꯣꯏ ꯍꯤꯁꯤꯗꯁꯨ ꯌꯥꯎꯔꯦ ꯃꯁꯤꯃ ꯁꯨꯃꯥꯏꯅ ꯄꯨꯈꯠꯈꯤꯑꯅ ꯍꯥꯏꯕꯁꯤ ꯑꯁꯣꯝꯗ ꯑꯩꯈꯣꯏꯒꯤ ꯃꯔꯨ ꯂꯧꯔꯦꯝꯕꯝ ꯈꯣꯡꯅꯥꯡ ꯊꯥꯕ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯔꯨꯁꯤꯅ ꯆꯤꯡꯕꯅꯤ ꯍꯥꯏꯔꯤꯕ ꯄꯨꯋꯥꯔꯤ ꯑꯁꯤ ꯄꯥꯏꯔꯛꯂꯒ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯄ ꯇꯥꯔꯛꯄꯗꯒꯤ ꯃꯥꯒꯤ ꯃꯐꯝꯗ ꯆꯤꯡꯉꯀꯥꯟꯗ ꯂꯩꯍꯧꯕꯁꯤꯗꯒꯤ ꯄꯨꯋꯥꯔꯤ ꯑꯁꯤ ꯑꯩꯈꯣꯏ ꯃꯔꯨ ꯈꯣꯡꯅꯥꯡ ꯊꯥꯕꯒꯤ ꯃꯁꯥꯗ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯂꯩꯔꯒꯗꯤ ꯃꯁꯤ ꯃꯥꯡꯍꯟꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯅꯣꯡꯗꯝ ꯁꯪꯂꯦꯟ ꯄꯨꯔꯤꯕ ꯑꯁꯤꯒꯤ ꯑꯁꯦꯡꯕꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯀꯅꯥꯅ ꯄꯨꯕꯅꯣ ꯂꯥꯏ ꯀꯅꯥꯒꯤ ꯁꯛꯇꯝꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯂꯩꯔꯤꯕ ꯃꯔꯨ ꯃꯥꯒꯤ ꯁꯛꯇꯝꯅꯤ ꯃꯥꯒꯤ ꯃꯊꯧ ꯃꯁꯤꯡꯅꯤ ꯑꯗꯣ ꯃꯍꯥꯛꯅ ꯈꯣꯡꯅꯥꯡ ꯊꯥꯕ ꯃꯔꯨ ꯃꯥꯒꯤ ꯃꯁꯥ ꯃꯅꯨꯡꯗ ꯆꯤꯡꯁꯤꯟꯈ꯭ꯔꯦꯕ ꯂꯥꯏꯔꯤꯛꯁꯦ ꯃꯇꯝꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯀꯅꯥꯒꯨꯝꯕ ꯑꯝꯇꯅ ꯎꯍꯧꯗ꯭ꯔꯦ ꯈꯪꯍꯧꯗ꯭ꯔꯦ ꯂꯥꯏꯔꯤꯛꯇꯨꯒꯤ ꯃꯉꯝꯗꯤ ꯃꯉꯣꯟꯗ ꯂꯣꯏ ꯆꯪꯈ꯭ꯔꯦ ꯂꯥꯏꯔꯤꯛ ꯃꯁꯥꯃꯛ ꯆꯪꯈ꯭ꯔꯦ ꯑꯗꯨꯒ ꯃꯇꯝꯁꯤꯗ ꯁꯨꯃꯥꯏꯅ ꯂꯩꯔꯝꯕꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏ ꯄꯨꯌꯥꯁꯤ ꯃꯩ ꯊꯥꯈ꯭ꯔꯦ ꯊꯥꯈꯤꯕ ꯃꯇꯝꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯇꯝꯗꯨꯒꯤꯗ ꯑꯩꯈꯣꯏꯒꯤ ꯀꯪꯂꯩꯁꯤꯒꯤ ꯑꯀꯣꯏꯕꯗ ꯌꯨꯝꯗꯥꯈꯤꯕ ꯑꯩꯈꯣꯏꯒꯤ ꯌꯦꯛ ꯇꯔꯦꯠꯁꯦ ꯃꯥꯒꯤ ꯖꯒꯥ ꯖꯒꯥꯗ ꯌꯨꯝ ꯇꯥꯔꯒ ꯂꯩꯈꯤꯕ ꯃꯥꯒꯤ ꯆꯠꯅ ꯂꯣꯟꯆꯠ ꯑꯃꯃꯝ ꯅꯤꯡꯊꯧꯅ ꯃꯇꯝꯗꯨꯒꯤ ꯅꯤꯡꯊꯧꯁꯤꯅ ꯅꯣꯡꯗꯝ ꯃꯔꯨꯒꯤ ꯅꯣꯡꯗꯝꯗꯒꯤ ꯈꯥꯏꯔꯒ ꯊꯝꯈꯤꯕ ꯂꯥꯏꯔꯤꯛ ꯈꯔ ꯃꯔꯨ ꯑꯣꯏꯕ ꯈꯔꯗꯤ ꯃꯈꯣꯏꯅꯁꯨ ꯈꯔ ꯂꯣꯠꯄ ꯌꯥꯕ ꯍꯥꯏꯇꯥꯔꯦ ꯂꯣꯠꯍꯧꯕ ꯍꯥꯏꯗꯤ ꯅꯤꯡꯊꯧꯒꯤ ꯃꯥꯒꯤ ꯃꯈꯨꯠ ꯁꯥꯡꯕ ꯉꯝꯃꯣꯏꯗꯕ ꯖꯒꯥ ꯖꯒꯥ ꯌꯦꯡꯉꯝꯕ ꯑꯉꯝꯕ ꯊꯥꯛꯇ ꯈꯔꯁꯨ ꯂꯣꯠꯂꯝꯃꯦ ꯑꯗꯨꯒꯨꯝꯕ ꯈꯔ ꯂꯣꯠꯍꯧꯕꯁꯤꯡꯗꯨꯅ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯄꯨꯊꯣꯛꯅꯔꯛꯏꯕ ꯃꯌꯥꯝꯁꯦ ꯑꯁꯤ ꯑꯣꯏꯕ ꯑꯗꯣ ꯃꯁꯤꯒꯤ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛꯁꯤ ꯀꯃꯥꯏꯅ ꯇꯧꯅ ꯇꯧꯕꯅꯣꯅ ꯍꯥꯏꯕꯗ ꯇꯁꯦꯡꯅ ꯁꯥꯟꯇꯤꯗꯥꯁ ꯒꯣꯁꯥꯏꯁꯤ ꯄꯨꯌꯥꯁꯤ ꯃꯩ ꯊꯥꯔꯨꯕꯗꯒꯤ ꯃꯁꯥꯁꯤ ꯂꯩꯅꯥ ꯂꯥꯏꯊꯨꯡ ꯑꯃ ꯂꯥꯛꯑꯦ ꯂꯩꯅꯥ ꯂꯥꯏꯊꯨꯡꯁꯤ ꯂꯥꯛꯄꯗ ꯀꯃꯥꯏꯅ ꯇꯧꯔ ꯐꯒꯗꯒꯦ ꯍꯥꯏꯕꯗ ꯂꯧꯔꯦꯝꯕꯝ ꯈꯣꯡꯅꯥꯡ ꯊꯥꯕ ꯍꯥꯏꯕ ꯃꯔꯨꯁꯤꯗ ꯍꯥꯏꯖꯧ ꯃꯥꯅ ꯍꯥꯏꯔꯕꯗ ꯃꯥꯅ ꯀꯟꯕꯤꯕ ꯅꯠꯇ꯭ꯔꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯅ ꯃꯥꯒꯤ ꯃꯐꯝꯗ ꯆꯪꯉꯒ ꯁꯥꯟꯇꯤꯗꯥꯁ ꯒꯣꯁꯥꯏꯁꯤꯅ ꯍꯥꯏꯖꯔꯕ ꯃꯇꯝꯗ ꯅꯤꯡꯊꯧꯒ ꯂꯣꯏꯅꯅ ꯂꯥꯛꯑꯒ ꯍꯥꯏꯖꯔꯕꯅꯤ ꯑꯗꯨꯗ ꯏꯅꯤꯡꯊꯧꯁꯤꯗ ꯍꯥꯏꯕꯅꯤ ꯏꯅꯤꯡꯊꯧ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯄꯨꯋꯥꯔꯤ ꯑꯩꯈꯣꯏꯒꯤ ꯇꯥꯏꯕꯪ ꯃꯩꯍꯧꯔꯣꯟ ꯆꯂꯝ ꯅꯨꯄꯤꯟ ꯂꯥꯏꯔꯛꯆꯟ ꯍꯥꯟꯅ ꯍꯥꯏꯕ ꯄꯨꯂꯞ ꯑꯁꯤꯒꯤ ꯀꯣꯛ ꯑꯁꯤꯗꯤ ꯃꯥꯡꯍꯟꯕ ꯇꯥꯛꯍꯟꯕ ꯌꯥꯗꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯄꯨꯋꯥꯔꯤꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯄꯨꯋꯥꯔꯤꯁꯦ ꯃꯩ ꯊꯥꯈ꯭ꯔꯕꯅꯤꯅ ꯂꯩꯇ꯭ꯔꯦꯗꯣ ꯑꯗꯨ ꯂꯩꯔꯒꯗꯤ ꯑꯩꯁꯨ ꯉꯝꯒꯗꯕꯅꯤ ꯑꯗꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯅ ꯃꯔꯨ ꯈꯣꯡꯅꯥꯡ ꯊꯥꯕꯁꯤꯅ ꯋꯥꯀꯣꯏꯅ ꯈꯨꯝꯕ ꯋꯥꯈꯨꯝꯕꯁꯤꯗꯒꯤ ꯃꯔꯨ ꯑꯗꯨꯗꯤ ꯃꯔꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯄꯨꯋꯥꯔꯤꯁꯦ ꯑꯃꯨꯛ ꯍꯟꯅ ꯏꯕꯤꯕꯒꯤ ꯀꯃꯥꯏꯅ ꯇꯧꯕ ꯑꯅ ꯍꯥꯏꯕ ꯐꯔꯦ ꯏꯅꯤꯡꯊꯧ ꯅꯪꯒꯤ ꯅꯣꯡꯗꯝꯗꯣ ꯑꯩꯁꯨ ꯌꯥꯖꯔꯒꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯃꯇꯝꯗꯨꯗ ꯃꯔꯨ ꯃꯆꯥꯅ ꯄꯨꯌꯥꯁꯤ ꯑꯃꯨꯛꯅ ꯏꯕ ꯌꯥꯅꯗꯕꯒꯤ ꯆꯀ꯭ꯔꯤ ꯍꯧꯔꯛꯄꯅꯦꯕ ꯏꯕꯨꯙꯧ ꯈꯣꯡꯅꯥꯡ ꯊꯥꯕꯁꯤꯅ ꯑꯗꯒꯤꯗꯤ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯒꯤ ꯀꯥꯏꯕꯔꯣꯟ ꯁꯪꯂꯦꯟ ꯄꯨꯕ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯃꯇꯝꯗꯨꯗꯗꯤ ꯊꯦꯡꯒ꯭ꯔꯥꯅ ꯍꯥꯏꯔꯤꯕꯁꯤ ꯀꯣꯅꯣꯛ ꯊꯦꯡꯒ꯭ꯔꯥꯅ ꯍꯥꯏꯕ ꯃꯔꯨꯁꯤꯗ ꯀꯧꯔꯒ ꯃꯇꯝꯗꯨꯗ ꯀꯣꯅꯣꯛ ꯊꯦꯡꯒ꯭ꯔꯥꯅ ꯃꯌꯥꯝꯗꯒꯤ ꯏꯕ ꯈꯣꯠꯄ ꯂꯥꯏꯔꯤꯛ ꯈꯔ ꯍꯦꯟꯅ ꯍꯩꯕꯒꯤ ꯑꯗꯨꯝꯕꯒꯤ ꯋꯥꯐꯝꯁꯨ ꯅꯠꯇꯕ ꯉꯁꯥꯏꯒꯤ ꯃꯇꯝꯗꯨꯒꯤ ꯆꯠꯅꯔꯣꯟ ꯑꯃꯈꯛ ꯂꯩꯔꯝꯃꯦꯕ ꯆꯠꯅꯕꯤ ꯑꯃꯈꯛ ꯂꯩꯔꯝꯃꯦ ꯍꯥꯏꯕꯗꯤ ꯅꯣꯡꯗꯝ ꯃꯔꯨ ꯃꯥꯅ ꯅꯣꯡꯗꯝ ꯃꯀꯣꯛ ꯋꯥꯁꯦ ꯀꯥꯏꯕꯔꯣꯟ ꯃꯔꯨꯅ ꯍꯥꯏꯔꯤꯕ ꯃꯔꯨ ꯃꯊꯪ ꯈꯟꯕ ꯃꯔꯨꯁꯤꯅ ꯂꯥꯏꯔꯤꯛ ꯇꯥꯒꯅꯦꯕ ꯑꯁꯤꯒꯨꯝꯕ ꯆꯠꯅꯔꯣꯟ ꯆꯠꯂꯝꯃꯦ ꯍꯧꯖꯤꯛ ꯈꯣꯡꯅꯥꯡ ꯊꯥꯕ ꯍꯣꯏ ꯏꯕ ꯍꯩꯇꯦ ꯑꯃꯅ ꯍꯦꯛꯇ ꯏꯕ ꯌꯥꯗꯦ ꯍꯥꯏꯕ ꯌꯥꯗꯕ ꯑꯃ ꯂꯩꯕꯅꯤꯅ ꯆꯠꯅꯕꯤ ꯑꯃ ꯂꯩꯔꯝꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯊꯦꯡꯒ꯭ꯔꯥ ꯃꯔꯨꯁꯤꯅ ꯂꯥꯏꯌꯦꯛ ꯇꯥꯈꯤꯕꯅꯤ ꯃꯇꯝꯁꯤꯗ ꯀꯩꯅꯣꯅ ꯃꯔꯨ ꯈꯣꯡꯅꯥꯡ ꯊꯥꯕꯅ ꯋꯥꯍꯣꯝꯃꯒ ꯍꯥꯏꯗꯤ ꯃꯥꯅ ꯄꯥꯎ ꯇꯝꯃꯒ ꯃꯥꯅ ꯉꯥꯡꯉꯒ ꯊꯦꯡꯒ꯭ꯔꯥ ꯃꯔꯨꯁꯤꯅ ꯏꯈꯤꯕ ꯑꯁꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯍꯥꯏꯔꯤꯕ
puya si irame puya si iraga matam sana lerame kununda leramo ꯑꯗꯨ ꯁꯤ ꯃꯇꯥꯡꯁꯤꯗ ꯑꯗꯨꯗꯤ ꯏꯈꯤꯕ ꯄꯨꯌꯥꯁꯤ ꯑꯣꯏꯗꯣꯏꯔꯤꯕ ꯐꯃꯥꯡ ꯄꯨꯌꯥ ꯀꯥꯏꯅ ꯍꯥꯏꯅꯔꯤꯕ anaki aduna tongan ꯑꯗꯨ ꯇꯣꯉꯥꯜꯂꯦꯕ ꯑꯗꯨꯅ ꯑꯣꯀꯦ, ꯑꯣꯀꯦ. ꯑꯗꯨꯅ ꯑꯗꯨꯗ ꯃꯁꯥꯅ ꯀꯣꯟꯅ ꯑꯃꯨꯛ ꯑꯗꯨꯅ ꯂꯣꯏꯔꯛꯄ ꯋꯥꯔꯤꯗꯨ ꯂꯣꯏꯔꯛꯄꯗ ꯆꯠꯊꯕ ꯐꯃꯥꯡ ꯄꯨꯌꯥꯒꯤ ꯃꯇꯥꯡ ꯈꯤꯇꯪꯗꯤ ꯊꯝꯕꯤꯔꯝꯃꯨ ꯍꯣꯏ, ꯍꯧꯖꯤꯛꯀꯤ ꯃꯇꯥꯡꯗ ꯑꯃꯨꯛꯇ ꯆꯠꯊꯕꯤꯌꯨ adagi adumana lerambasde akhoi puwari si iraba mutungda santatas gosai si no akhoi gi maru kanona loremon khong thamna nungdamdana akhoi puruk subida chalaga magi topom thokpa ꯃꯥꯒꯤ ꯃꯉꯣꯟꯗ ꯊꯨꯡꯉꯩꯕ ꯂꯩꯊꯨꯡꯗꯣ ꯀꯣꯛꯅꯅꯕꯒꯤꯗꯃꯛ ꯊꯧꯔꯝ ꯇꯧꯔꯒ ꯃꯥꯁꯤ ꯀꯣꯛꯈ꯭ꯔꯦ ꯐꯈ꯭ꯔꯦ ꯑꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯁꯤ ꯁꯨꯃꯥꯏꯅ ꯊꯝꯃꯝꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯪꯂꯦꯟꯁꯤꯗ ꯂꯩꯔꯝꯃꯦ ꯑꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯑꯁꯨꯃꯥꯏꯅ ꯁꯨꯝ ꯃꯇꯝ ꯁꯥꯡꯅ ꯆꯠꯊꯔꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯕꯨ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯈꯥ ꯄꯣꯟꯈꯤꯕ ꯃꯇꯝ ꯑꯁꯤꯒꯤ ꯃꯇꯝꯁꯤꯗ ꯃꯣꯏꯅ ꯆꯪꯁꯤꯜꯂꯒ ꯂꯥꯟ ꯇꯧꯔꯛꯄ ꯃꯇꯝ ꯈꯣꯡꯖꯣꯝꯗ ꯄꯥꯎꯅꯥ ꯕ꯭ꯔꯗꯔꯁꯤꯡꯅ ꯃꯥꯏꯊꯤꯔꯦ ꯍꯥꯏꯕ ꯄꯥꯎ ꯍꯦꯛ ꯐꯪꯕꯒ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯂꯩꯕ ꯃꯩꯇꯩ ꯁꯅꯥ ꯀꯣꯅꯨꯡꯁꯤꯗꯒꯤ ꯅꯤꯡꯊꯧꯒ ꯃꯈꯣꯏꯁꯤ ꯂꯥꯟꯖꯦꯟꯈꯤꯑꯕ ꯀꯁꯥ ꯇꯥꯅ ꯆꯦꯜꯂꯒ ꯃꯣꯏꯅꯥꯗ ꯂꯣꯛꯂꯨꯅꯕ ꯂꯥꯟꯖꯦꯟꯕ ꯃꯇꯝꯁꯤꯗ ꯃꯈꯣꯏ ꯃꯇꯝꯗꯨꯗ ꯄꯨꯔꯒ ꯆꯠꯂꯝꯃꯦ ꯄꯨꯔꯒ ꯂꯥꯏꯔꯤꯛꯁꯤꯗꯤ ꯄꯨꯍꯧꯗ꯭ꯔꯦꯕ ꯍꯥꯏꯗꯤ ꯃꯇꯝꯗꯨꯒꯤ ꯑꯃꯨꯛ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯍꯥꯏꯔꯤꯕ ꯃꯩꯆꯧꯁꯤꯡꯁꯦ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ ꯃꯇꯝꯅꯤꯅ ꯑꯗꯩꯗ ꯃꯈꯣꯏ ꯑꯅꯤꯈꯛ ꯃꯁꯤꯒꯤ ꯊꯧꯔꯝꯁꯤ ꯄꯨꯔꯒ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯅꯤꯡꯊꯧꯅ ꯁꯤꯟꯅꯔꯝꯕ ꯅꯤꯡꯊꯧꯅ ꯁꯤꯟꯅꯕꯒꯤ ꯃꯇꯝꯗꯨꯗ ꯅꯤꯡꯊꯧ ꯂꯩꯉꯥꯛ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯑꯗꯨꯝ ꯃꯣꯏꯕꯨ ꯊꯧꯑꯣꯏꯅ ꯄꯨꯍꯟꯕ ꯃꯣꯏ ꯑꯅꯤꯁꯤꯅ ꯆꯦꯜꯂꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯅꯤꯡꯊꯧ ꯑꯝꯇ ꯉꯥꯏꯕꯤꯔꯣ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯃꯃꯥꯡꯉꯩꯒꯤ ꯃꯔꯨꯅ ꯁꯤꯟꯅꯕꯤꯔꯝꯕ ꯑꯩꯈꯣꯏꯒꯤ ꯄꯨꯋꯥꯔꯤꯗꯤ ꯑꯥꯗ ꯂꯩꯍꯧꯔꯦ ꯁꯅꯥꯇꯣꯝꯕꯗ ꯑꯗꯨꯗꯤ ꯃꯁꯤꯗꯤ ꯕ꯭ꯔꯤꯇꯤꯁꯅ ꯐꯪꯉꯗꯤ ꯑꯩꯈꯣꯏ ꯃꯥꯡꯕ ꯇꯥꯔꯦ ꯑꯗꯨꯅ ꯅꯤꯡꯊꯧ ꯕꯣꯟꯅꯦꯅ ꯑꯝꯇꯪ ꯉꯥꯏꯕꯤꯔꯝꯃꯨ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯂꯧꯔꯨꯈꯤꯒꯦ ꯍꯥꯏꯅ ꯂꯥꯏꯔꯤꯛꯁꯦ ꯄꯨꯔꯒ ꯃꯈꯣꯏꯁꯤ ꯄꯨꯟꯅ ꯆꯦꯜꯂꯦ ꯆꯦꯜꯂꯕ ꯀꯥꯟꯗ ꯍꯧꯖꯤꯛꯅ ꯅꯣꯅꯦꯅ ꯈꯪꯅꯔꯤꯕ ꯁꯤꯒꯤ ꯆꯤꯡꯁꯤ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯂꯥꯏꯔꯤꯛꯁꯤ ꯄꯨꯔꯒ ꯆꯦꯟꯕꯗꯨ ꯉꯝꯗꯕꯗꯒꯤ ꯆꯤꯡ ꯂꯝꯕꯤꯗ ꯃꯇꯝꯗꯨꯒꯤꯗꯤ ꯂꯝꯕꯤꯁꯨ ꯊꯣꯡꯁꯨ ꯐꯠꯇꯕꯅꯤꯅ ꯈꯣꯡꯅ ꯆꯦꯟꯕꯅꯤ나 ꯉꯝꯗꯗꯅ ꯃꯈꯣꯏꯅ ꯂꯥꯏꯔꯤꯛꯁꯤ ꯃꯐꯝꯁꯤꯗ ꯂꯣꯠꯂꯒ ꯊꯅꯝꯃꯤ ꯃꯣꯏꯅ ꯐꯨꯝꯃꯒ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯗ ꯂꯩꯔꯣꯟ ꯆꯜꯂꯒ ꯊꯅꯝꯃꯤ ꯂꯥꯏꯔꯤꯛꯁꯤ ꯃꯈꯣꯏ ꯆꯦꯜꯂ ꯃꯇꯨꯡꯗ ꯃꯈꯣꯏ ꯀꯁꯥꯔ ꯌꯧꯔꯦ ꯀꯁꯥꯔꯗ ꯃꯈꯣꯏꯅ ꯂꯩꯔꯕ ꯃꯇꯝꯁꯤꯗ ꯁꯣꯝꯒꯤꯁꯨ ꯏꯔꯥꯡꯁꯤ ꯕ꯭ꯔꯤꯇꯤꯁꯅ ꯄꯨꯔꯥ ꯄꯥꯏꯔꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤꯁꯤꯅ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯂꯥꯏꯔꯤꯛꯁꯤ ꯂꯧꯊꯣꯛꯑꯒ ꯀꯁꯥꯔ ꯇꯥꯅ ꯄꯨꯔꯒ ꯆꯠꯂꯦ ꯑꯗꯨꯗꯤ ꯑꯃꯨꯛ ꯍꯥꯏ ꯅꯣꯅꯦꯁꯤꯗ ꯑꯃꯨꯛꯁꯨ ꯂꯧꯕ ꯂꯥꯛꯑꯒ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯃꯥꯡꯗ ꯄꯟꯖꯈꯤꯕ ꯑꯩꯈꯣꯏꯒꯤ ꯆꯅꯃꯝ ꯕꯤꯔꯍꯔꯤꯅ ꯍꯥꯏꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯕꯨꯕꯣꯛ ꯍꯥꯏꯅ ꯈꯪꯅꯖꯔꯤꯕ ꯎꯔꯤꯄꯣꯛꯀꯤ ꯏꯕꯨꯕꯣꯛꯁꯦ ꯃꯇꯝꯗꯨꯗ ꯃꯈꯣꯏꯁꯤ ꯂꯩꯇ ꯂꯥꯏꯔꯒꯤ ꯁꯦꯟ ꯇꯥꯟꯕ ꯆꯠꯄꯖꯥꯠꯅꯤ ꯑꯩꯈꯣꯏ ꯂꯝꯐꯩ ꯆꯠꯄꯅ ꯍꯥꯏꯕꯗꯣ ꯑꯗꯨ ꯆꯠꯄꯁꯤꯗ ꯉꯁꯥꯏꯒꯤ ꯑꯍꯜ ꯑꯅꯤꯁꯤ ꯃꯣꯏꯒꯤ ꯌꯨꯝꯁꯤꯗ ꯊꯨꯡꯉꯒ ꯃꯣꯏ ꯑꯗꯨꯗ ꯂꯂꯣꯟꯕ ꯃꯇꯤꯛ ꯇꯧꯗꯅ ꯁꯨꯝ ꯂꯩꯕꯁꯤꯗ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯃꯈꯣꯏꯅ ꯆꯠꯂꯣ ꯍꯜꯂꯛꯄ ꯈꯨꯗꯤꯡꯒꯤ ꯑꯍꯜ ꯑꯅꯤꯁꯤ ꯀꯣꯜꯂꯒ ꯑꯩꯈꯣꯏꯕꯨ ꯀꯃꯥꯏꯅ ꯇꯧꯕ ꯑꯗ ꯃꯈꯣꯏ ꯑꯅꯤꯁꯤ ꯋꯥ ꯇꯥꯟꯅꯔꯒ ꯀꯞꯃꯤꯟꯅꯗꯅ ꯂꯩꯕꯖꯥꯠꯅꯤ ꯑꯗꯨꯗ ꯏꯕꯨꯕꯣꯛ ꯕꯤꯔꯍꯔꯤꯁꯤꯅ ꯆꯪꯉꯒ ꯏꯄꯨ ꯑꯅꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯃꯇꯝꯗꯨꯗ ꯑꯉꯥꯡ ꯑꯣꯏꯔꯤꯕꯅꯤꯅ ꯍꯥꯏꯗꯤ ꯃꯇꯝꯗꯨꯗ ꯃꯣꯏ ꯆꯍꯤ 34-35ꯒꯤ ꯆꯥꯡ ꯁ꯭ꯋꯥꯏꯃꯨꯛꯀꯤ ꯆꯥꯡꯅꯦꯅ ꯍꯥꯏꯒꯕꯁꯨ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯐꯨꯡ ꯏꯪꯒꯥꯜ ꯌꯥꯁꯕ ꯄꯨꯋꯥꯔꯤꯁꯤꯒꯤ ꯃꯃꯥꯡ ꯃꯀꯣꯛꯇ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯅ ꯑꯣꯖꯥꯅ ꯐꯣꯡꯕꯤꯈꯤꯕꯁꯦ ꯋꯥꯍꯧꯗꯣꯛꯇ ꯂꯣꯏ ꯌꯥꯎꯔꯕꯅꯤ ꯁꯤ ꯍꯥꯏꯔꯤꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯆꯠꯂꯒ ꯇꯧꯔꯨꯕꯗꯒꯤ ꯃꯉꯣꯟꯗꯒꯤ ꯋꯥꯔꯤꯁꯤ ꯐꯪꯉꯛꯄꯗꯒꯤ ꯅꯪꯗꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯉꯣꯟꯗ ꯁꯤꯟꯅꯕꯤꯔꯝꯃꯣꯅ ꯍꯥꯏꯕꯗ ꯃꯥꯅ ꯃꯣꯏ ꯑꯍꯜ ꯑꯅꯤꯁꯤꯅ ꯑꯗꯨꯗꯤ ꯅꯪꯗꯤ ꯃꯩꯇꯩ ꯃꯌꯦꯛꯁꯤꯗꯤ ꯄꯥꯕ ꯊꯣꯛꯄ꯭ꯔꯥ ꯑꯦꯁ ꯑꯗꯨꯗꯤ ꯑꯩꯗꯤ ꯍꯩꯇꯦ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯑꯗꯨꯗꯤ ꯐꯔꯦ ꯅꯪꯅ ꯕꯪꯒꯥꯂꯤ ꯅꯪꯅ ꯑꯍꯩꯕꯗꯨꯗꯤ ꯏꯔꯣ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛꯁꯤ ꯄꯥꯔꯒꯦ ꯍꯥꯏꯗꯅ ꯅꯨꯃꯤꯗꯥꯡꯁꯤꯗ ꯃꯈꯣꯏꯅ ꯍꯥꯏꯔꯒ ꯃꯥꯅ ꯁꯨꯝ ꯏꯔꯒ ꯊꯕꯛ ꯏꯪꯈꯥꯡꯒ ꯆꯠꯇꯕꯤꯗ ꯑꯗꯨꯝ ꯏꯔꯒ ꯂꯩꯔꯛꯑꯕꯖꯥꯠꯅꯤ ꯑꯗꯨ ꯃꯇꯝꯁꯤꯗ ꯃꯈꯣꯏꯁꯤ ꯑꯗꯨꯃꯥꯏꯅ ꯁꯦꯝꯕ ꯁꯥꯕ ꯂꯣꯏꯔꯦ ꯃꯥꯅ ꯏꯕ ꯃꯇꯦꯛꯁꯤ ꯑꯃꯨꯛ ꯄꯥꯕꯤ ꯑꯁꯣꯝ ꯅꯥꯀꯟꯗ ꯍꯥꯏꯗꯨꯒ ꯆꯨꯝꯃꯕ꯭ꯔꯥ ꯂꯥꯜꯂꯤꯕ꯭ꯔꯥ ꯀꯔꯦꯛꯁꯟ ꯇꯧꯅꯔꯒ ꯆꯨꯝꯃꯦ ꯍꯥꯏꯕꯁꯤ ꯈꯪꯉꯕ ꯃꯇꯝꯗ ꯐꯔꯦ ꯑꯗꯨꯗꯤ ꯅꯪ ꯍꯜꯂꯣ ꯃꯅꯤꯄꯨꯔꯗ ꯍꯜꯂꯣ ꯍꯜꯂꯀꯥꯟꯗ ꯅꯪ ꯃꯩꯇꯩ ꯃꯌꯦꯛꯁꯤ ꯇꯝꯃꯨꯔꯣ ꯃꯩꯇꯩ ꯃꯌꯦꯛꯀꯤ ꯑꯩꯈꯣꯏꯒꯤ ꯏꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯃꯔꯨꯑꯣꯏꯕ ꯃꯌꯦꯛꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯈꯩꯁꯤ ꯃꯄꯨꯡ ꯑꯣꯏꯅ ꯏꯔꯒ ꯄꯤꯕꯤꯔꯛꯑꯒ ꯑꯍꯥꯟꯕ ꯑꯣꯔꯤꯖꯤꯅꯦꯜ ꯄꯨꯌꯥꯗ ꯏꯔꯝꯕ ꯃꯌꯦꯛꯁꯦ ꯁꯤꯒꯤ ꯃꯌꯦꯛꯁꯤ ꯇꯝꯅꯅꯕ ꯄꯤꯌꯦꯕ ꯃꯣꯏꯅ ꯏꯔꯒ ꯄꯤꯕꯤꯔꯛꯑꯦꯕ ꯑꯗꯨꯗꯒꯤ ꯃꯁꯤ ꯇꯝꯃꯨꯔꯣ ꯅꯪꯅ ꯍꯩꯔꯕ ꯀꯥꯟꯗ ꯂꯥꯛꯑꯣ ꯍꯥꯏꯗꯅ ꯇꯧꯕꯗꯒꯤ ꯃꯥꯅ ꯑꯥꯗꯒꯤ ꯍꯜꯂꯛꯄ ꯀꯥꯟꯗꯗꯤ ꯌꯨꯝꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡꯁꯤꯗ ꯃꯆꯥ ꯃꯁꯨꯁꯨ ꯅꯥꯁꯤꯜꯂꯛꯄ ꯂꯩꯈꯤꯗꯕ ꯈꯣꯠꯇꯕ ꯌꯥꯎꯁꯤꯜꯂꯛꯄꯗꯒꯤ ꯃꯥꯁꯤ ꯆꯍꯤ 2 ꯆꯠꯄ ꯉꯝꯍꯧꯗ꯭ꯔꯕꯖꯥꯠꯅꯤ ꯑꯗꯒꯤ ꯃꯥꯅ ꯑꯁꯤ ꯂꯣꯏꯔꯀꯥꯟꯗ ꯃꯥꯅ ꯆꯠꯈꯤꯕ ꯃꯇꯝꯗꯗꯤ ꯑꯍꯜ ꯑꯅꯤꯁꯤ ꯊꯤꯕ ꯈꯪꯗꯕ ꯑꯍꯜ ꯑꯅꯤꯁꯤ ꯂꯩꯔꯝꯗ꯭ꯔꯕ ꯑꯗ ꯃꯈꯣꯏ ꯃꯆꯥ ꯃꯁꯨꯁꯤꯡꯗ ꯍꯪꯕ ꯀꯥꯟꯗ ꯂꯥꯏꯔꯤꯛꯇꯨꯗꯤ ꯀꯗꯥꯏ ꯊꯅꯝꯃꯤ ꯑꯁ ꯃꯣꯏꯗꯤ ꯑꯍꯜ ꯑꯅꯤꯗꯨ ꯁꯦꯒꯥꯏ ꯌꯦꯞꯄꯒ ꯆꯠꯈꯤꯕꯗꯒꯤ ꯂꯥꯏꯔꯤꯛꯇꯨ ꯑꯗꯨꯝ ꯂꯥꯏꯔꯤꯛꯁꯨ ꯊꯤꯕ ꯈꯪꯗ꯭ꯔꯦ ꯃꯣꯏꯁꯨ ꯊꯤꯕ ꯈꯪꯗ꯭ꯔꯦ ꯍꯥꯏ ꯑꯗ ꯃꯇꯝꯗꯨꯗ ꯃꯣꯏꯅ ꯀꯥꯏꯗ ꯂꯣꯠꯂꯝꯕ ꯌꯥꯏ ꯑꯗꯨꯗ ꯂꯣꯠꯂꯝꯕ ꯌꯥꯏꯅ ꯃꯣꯏꯅ ꯊꯤꯅꯕꯁꯤ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯍꯥꯏꯗꯅ ꯃꯥꯅ ꯏꯈꯠꯂꯝꯕ ꯃꯩꯇꯩ ꯕꯪꯒꯥꯂꯤ ꯃꯌꯦꯛꯇ ꯁꯤꯜꯂꯛꯄ ꯂꯥꯏꯔꯤꯛꯇꯨꯕꯨ ꯑꯩꯈꯣꯏ ꯑꯣꯖꯥꯒꯤ ꯃꯐꯝꯗ ꯁꯤꯟꯅꯕꯤꯔꯝꯕꯅꯦꯕ ꯏꯕꯣꯕꯣꯛꯁꯤꯅꯁꯨ ꯃꯁꯥꯅ ꯃꯥꯅ ꯃꯩꯇꯩ ꯃꯌꯦꯛꯁꯤ ꯏꯕ ꯍꯩꯔꯕ ꯃꯇꯨꯡꯗ
tungana magi kui da sumu ito me adu gi skip su 아 저게 매제 맥시다 이토 피라미드 ito piramid adu su lejari ko gi ma kutta ko adu chena di khadi tang soe so so na ko di shala ko sumaina khara budi to na ko sumaina phamje ko ni ada ozagi phom de ko isanga ga hangjare ozade ko na tana ba ya ba thibe ya ba thije hobu matam de sum wari bata ya ma sana ko mtanda aina ozagi phom da hangje oza ko gi maitei gi sidadi ko ne mioi ba magi mako ma thai ba se ko maitei gi lei tabla mako hindu gi di kuthi an hai na ni na thami mo yi mulon da ngata i ko gi lon da di kari ha na lei ba e kari lei te ne ge ne ko loina lei ne ana na to na oza de gi sigim baram ji ko ne tam ja hawi ala masina kolam ba si so ha be chong no kolam oza de matang ja ko sida mu oje ge ko ye kanung nga sa bu ya si lak pu wari chi lei le matung sida ada yo si ge mamang de jum na tsa gi ba mang pu ya si phamang pu ya hai sin kari ngo phamang pu ya si ta seng na har ga di ma si akoi na theng na ja ba da matam da phamang pu ya si makhal ani thong na i re ko na wari phang da ani thong na i gre hai ba di matam du gi gopi hai da na ko gi mai ba sing tam ge hai na la ko gi matam da kari hai tare ko gi langol lu koi hoi ade maru kanu hoi mai am thola ko matam sida ma ju lai tam bas lai ada ma si maru kanu sina konang tha bas na hai nang di na pu irung bai ta ri na pu irung bai ta ro ko adu ga la ga tam ji hai na pukien da khang bani na adu ma ji tam bi gi de ba adu matung da ma ji chakha ga ma ji kai nu si ana chakha du som da maru jing gi moi le hori ba uzik le hori ba ma sok tare sa thori na hai na gri ba ko gi thonging mai ba hoi sumana moi tare ko na sa thor ke bo moi tare si ge wari ba tai sa na da ko na lai ro matung da ko na sanga koi phama sanga puya na hai ba si kai no ha de ko gi ma gi sa da no da i ba wari ne ba taseng na hai ga de ko gi ning thoro ni gi i ba ko wari si sumani i ge da ba ne adu bu ma na huzik gopi happiness na angom kari ba man ni ulas na chau na ti angom gopi se na mana ama i re la na i gre ba adu mana hai ba theng na ba su ko ni ka bi theng na ji adu mana ko gi hai bi sangai ko ma na ji ko cha da no ga gi mari de i ko wa ri ni hai na ko ni bi sma theng na okay ya no ya da oza kan dong la se ge nga so oza bu tha bo no pa oza su jit na ko gi wari lire se sarang chahi kayam ki subida chahi manga ma sure tara ma sure kayam ki subida wari li ba kayam pu bi de wari li bo ne sam da ta khungda bi de masi yam seng hai ding asi den sei kun manga gi mamang da matam khara taromi yam ji sang da bi da ko sarang tha hum taromi andi matung sum cham tra ngasi nimit kun ni musu ada ga ngasi hoji ke marak sida akoi na le puri sina akoi isa gi kari khudong cha da le be no ha tu ko tang tham bi masi wari si hongdo pada kitang nungai te festi ama gitama wari si li ro ta nei wari li bal lo tung da al amana ibu ko si ibu ne pa masa sida ong talo na pari nang na li wari si ta ba di nungai adu matong nong asi uraga na pa ko ni yeng de kitang nungai wari masi karam dong sige hai wa pham chi thama pada pantho ai ngasi de wari li bi pham chi matan kharap patha jarge haidala 하람이 아버지 여기 아이 포토 보이데 강제래 와와나 소에 마망 인터뷰 하비 거기 아이기 사탐 버지나 누가 있다고 레기비데기 하이버 와품도 담비 그래 아두기 마땅도 오주이네 버고 아두데기네 아두 제교 이마투는 미어 바이버제 샷 하이버 샷품 하이비시나 가이무도 부분은 되고 하비디 미어 이샤이샤기 또리바 타박 타고 이군는 부거든요 이 매제기 wari libi naba misi yam tangsil abin ko khang dabal singsi khang naba akoi hekta ni mana chat sum tam mingo da pau ta mu ya na te sumana koi group amada phamin naraga wari libam na phadan ningki na liraga tahal laga mayam khangan bigada ne duna wari liba wasal laiba ko liba ngasi metegi wa liba mayam se menkat chanaba hona biben menkat chanaba hona bibani haina khanbiraga na do no khanda thambiraga lepton chinghen bi ha ba je ai thamjege chenge bi da da ni pa dong la sege ja pa dagi ko ge sana mai la ningi wai ba li chat na mo ji lai ri siga yaw bi siga ko aduga jai ta pi do aduga ko ge
puya lethi sangjen jiga adiki muk sida yum palaga sajing ja la matung dana mo ekoi ge sajing inna silulupi sida amu yaw bisiga masi karmaina kamaina mathang mathang lapi na matem thambi masi yam nung si buani 1987 da ai ji jalan ne roman pu dance academy da ji min chan na je koi tam ne pam ja ni na atu dagi koi post diploma loire waja wore la ra bu subject sida la ra bu subject sida wala oina ai ji yum pa le di long ja jing da moi ju culture thawai am yaw ja ba ani moi ji ga ta na re atu di ai ji agoi chumai tawi atu tawi da tawi asa doi di hita tawraji Wah, selama lingkar aja nang angang tadi kau nang ni nunggu itu putuke. As noi na bumateng pambido di kau di es adu di mai tau raji kau lajen register. Ai kau di kuboi na hana tau lomba tau lokan deh dah tau. Tau jan I think jadi form tau lokan dah angang di. Ya matang putuk dan aja tau le. I think jadi katanya function tau le. Mani burukangnya hai kari. Saya mana ketemu thasau ke, atu tu saya ya kalau sharing ini macam dah kau hana participate atau biramra member atau biramra bagus kau punya leti ba di sini. Leti ba kamu tidak ai saya selai sam. Itu macam sakit David aku, ayo wafum kita David roke aku, ada paling taran bawa ini, mana saja. Ada jadi aku sharing ini semua kan jauh ramai tu dah kau sejing dan ujung palaga lagi. Aduga sanamai lainnya tengaru bersih namu kamai tengaru baru adugi buari paling benda hana tagi sih. Oh, ada karena lecaring itu punya letiba sanglen dari sum haurak pada nam punya wajah sajau hanya wari liba sang kanugi sanglen gi punya sangko wajah sina pucan liba ni masih punya angang cing jagoi tambah lagi ada cung cinta kunjung tahu pada ikan aja bani wajah sih. Pada 2021 jadi air mana min thai lo bagi thoram ama pang the sanamai gi min thai si adugi matang si da ai ji moi da kaure e moi dei kau bo ji da gi ai ju dum change ari ba thoram sing ji ining kamna ai gi pam jaba ni jaba thoram sing du pang to ko man ja gani ai na tham ja aku ye mayam aku ini saya ju aku pertama wari wata itu je panas aku ini tu aroi bawa ini hebat ada kalau tension bayan apa tension bayan apa wajah sana jauh tu orang amat laga lotion jana bagi macam tu itu lau je kau jatuh aku ye mioi bersih segi hari ba aku kamu ingat le siapa hebat tu mai syurga menjauh riba aku mapung mata bagi sih masih matang si jangan meru riba hebat ada mioi bagi mapung mata si yang kan tak magi kudung tiba si suara lak payah lalu pabrik suara lak payah lu kami begini kok. Hari ini miu berkuji punsi sigi lambi sida kudung tiada kedapa nak kala wajano adagi para kedapa kalau lu kami ya hari ini begini na. Jadi aku ina makum mata si ibu si kalam banding tahu hak kita no kanang itu ibu no kanang ini iram mano hari itu mendang wahong tu ina kita tampilkan. Yang paling, aduh masih aku na manager ku puari sudah manager ku tadi, kau di macam tu di ada haya apa na, kerja kena haul ba seksi ahan ba, haul tu kita hai kaya ko. Kau di kau ni tu pun maru pakang bersigi, enggak mas nak kau nang lema, maga anina panaraga dah hai kaya ni panaraga, pukul macam apa pakang ba hai ba, kau di ani suka ni tahu hai ba tare. Jadi pengang pengai sigi, mana hepu pun macam sudah mati, namun kita mampu mata irami harus saya pergi puaris, tak pernah tengah jalan. Hari di macam tu dah puaris irami bersih kanan iram beno, hari di macam tu di cingkai meruna iram bawa nak pernah tengah jalan. Cingkai meruna magi namun kita puas magi mampu mata si iram bagi, pun tentang mana hari tengah jalan. Namun mampu mata harus saya pergi mati di, atau kita mati hari hari lagi. Kau dah bangsa satu apa minggu dua minggu na, kau je mama mapa ani himba naraga polo tu, tapi sedih hau na. Ihan han bani, hai dengan kau puaris tu kita ni pakang bah, hai ba, kau ni tu kau merune, ima sana kau nang le, mana ani na, pa naraga dah polo masa ihan han bani. Aduh mahaki macam sedih iram ni hai bagi kau ni sedih najar. Aduh hai, macam ni macam tu hai bila minggu dua magi puas magi, kena si, mupung mata se. Si yang apa sih kita bisa dah. Si lambi sema ada kari ube, kamai tu boleh hai besi di pergi. Semua mayam sudah nenek jadi pun ini kangar bawa kong ngapain. Masih dah aku nak cuma aku nak cuci ngajar pada
ꯆꯨꯝꯅ ꯏꯕꯤꯔꯝꯕ ꯀꯥꯡꯕꯨꯁꯤꯡꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯁꯨꯝ ꯌꯨꯝꯗ ꯁꯨꯝ ꯑꯩꯈꯣꯏꯅ ꯃꯔꯛꯇ ꯂꯥꯛꯄꯗ ꯑꯩꯈꯣꯏ ꯌꯦꯡꯖꯕꯁꯤꯡꯗ ꯌꯥꯝ ꯆꯨꯝꯅ ꯐꯣꯟꯁꯦ ꯑꯗꯨꯝ ꯐꯪꯕ ꯑꯗꯨꯗꯤ ꯃꯄꯣꯛ ꯃꯊꯥ ꯏꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯑꯦꯁꯇ꯭ꯔꯣꯂꯣꯖꯤꯒꯨꯝꯕꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯂꯩꯔꯤꯕ ꯁꯪꯁꯥꯔꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯅꯦꯠ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯁꯥꯏꯟꯁ ꯂꯣꯟ ꯍꯥꯏꯇꯥꯔꯦ ꯑꯗꯩ ꯃꯥꯔꯁ ꯖꯨꯄꯤꯇꯔ ꯑꯃ ꯂꯩ ꯃꯌꯥꯝꯁꯦ ꯍꯣꯏ ꯀꯅꯥꯒꯨꯝꯕꯒꯤ ꯃꯥꯏ ꯃꯥꯏ ꯃꯔꯣꯟ ꯃꯃꯤꯡ ꯊꯣꯟꯖꯔꯁꯨ ꯃꯁꯤꯒꯤ ꯆꯠꯂꯤꯕ ꯈꯣꯡꯆꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯝ ꯌꯦꯡꯉꯒ ꯏꯔꯕꯅꯤꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯒꯤꯁꯤ ꯁꯥꯏꯟꯁꯀꯤ ꯊꯥꯛꯇꯁꯨ ꯑꯗꯨꯃꯛ ꯋꯥꯡꯉꯦꯅ ꯑꯗꯨꯝ ꯂꯧꯕ ꯌꯥꯔꯕꯅꯦꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯇꯥꯏ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯏꯕꯤꯔꯝꯃꯤꯕ ꯑꯩꯈꯣꯏꯒꯤ ꯃꯔꯨꯁꯤꯡꯁꯤꯅ ꯏꯕꯤꯔꯝꯃꯤꯁꯤꯗꯤ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤ ꯑꯃ ꯄꯣꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯆꯠꯅꯔꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯅ ꯄꯣꯛꯂꯤꯕ ꯅꯨꯃꯤꯠ ꯑꯗꯩ ꯃꯥꯅ ꯄꯣꯛꯂꯤꯕ ꯄꯨꯡꯐꯝ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯃꯤꯠꯇꯨꯗ ꯑꯩꯈꯣꯏꯒꯤ ꯊꯋꯥꯟꯃꯤꯆꯥꯛ ꯑꯅ ꯍꯥꯏꯔꯦ ꯃꯌꯥꯝꯅꯀꯣ ꯊꯋꯥꯟꯃꯤꯆꯥꯛꯁꯤ ꯀꯅꯥꯅ ꯄꯨꯕꯅꯣ ꯃꯥꯅ ꯄꯨꯕꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯥꯅ ꯄꯨꯕ ꯑꯣꯏꯇꯥꯔꯗꯤ ꯉꯁꯥꯏꯒꯤ ꯃꯃꯥꯡꯗ ꯅꯨꯡꯗꯝꯒꯤꯅ ꯑꯩꯈꯣꯏ ꯉꯁꯥꯏ ꯅꯍꯥꯟ ꯑꯩꯈꯣꯏꯅ ꯃꯔꯛꯇ ꯍꯥꯏꯖꯈꯤꯕ ꯍꯨꯝꯅꯔꯣꯝ ꯃꯥꯄꯟꯁꯦ ꯅꯈꯣꯏꯅ ꯇꯥꯏꯕꯪ ꯃꯤꯁꯤ ꯄꯣꯛꯂꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯌꯥꯏꯐꯝ ꯄꯔꯝꯖꯤꯟ ꯅꯨꯡꯗꯝꯕ ꯑꯣꯏꯔꯣ ꯍꯥꯏꯅ ꯃꯔꯨꯒꯤ ꯅꯨꯡꯗꯝꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯗꯤ ꯃꯥ ꯉꯁꯥꯏ ꯊꯋꯥꯟꯃꯤꯆꯥꯛꯗ ꯅꯪꯅ ꯄꯨꯗꯣꯏꯁꯦ ꯀꯃꯥꯏꯅ ꯈꯪꯒꯗꯒꯦ ꯍꯥꯏꯕꯗ ꯃꯥꯅ ꯄꯣꯛꯄ ꯅꯨꯃꯤꯠꯇꯨꯗ ꯄꯨꯔꯛꯏꯕ ꯊꯋꯥꯟꯃꯤꯆꯥꯛ ꯍꯥꯏꯕꯗꯣ ꯊꯋꯥꯟꯃꯤꯆꯥꯛꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯅ ꯄꯣꯛꯏꯕ ꯄꯨꯡꯂꯨꯞꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯈꯣꯏꯅ ꯅꯨꯡꯗꯝꯕ ꯑꯣꯏꯔꯣ ꯍꯥꯏꯅ ꯅꯨꯡꯗꯝꯈꯤꯕꯗꯨꯒꯤ ꯃꯇꯨꯡ ꯑꯗꯨꯗꯒꯤ ꯂꯣꯏꯅꯃꯛ ꯄꯣꯛꯂꯛꯄ ꯉꯥꯛꯇꯅꯦꯕ ꯑꯌꯥꯝꯕ ꯑꯗꯨꯗꯒꯤ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯑꯗꯨꯅ ꯃꯥꯒꯤ ꯏꯒꯗꯕ ꯄꯣꯠꯁꯤꯡꯗꯣ ꯑꯗꯨꯒꯤ ꯃꯆꯥꯛꯁꯤꯡꯗꯨꯗꯤ ꯐꯪꯕ ꯑꯗꯩ ꯂꯣꯏ ꯐꯪꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯂꯣꯏꯅꯃꯛ ꯃꯌꯥꯝꯁꯤꯡꯁꯤꯅꯁꯨ ꯑꯩꯈꯣꯏꯒꯤ ꯏꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅꯁꯨ ꯑꯗꯨꯗꯒꯤ ꯂꯣꯏꯅꯃꯛ ꯏꯟꯅꯕ ꯉꯥꯛꯇꯅꯦ ꯊꯦꯡꯛ ꯌꯨ ꯑꯗꯣ ꯚꯦꯔꯤ ꯃꯆ ꯑꯗꯨꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯁꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯀꯨꯏꯁꯜꯂꯛꯑꯕꯅꯤꯅꯀꯣ ꯑꯗꯨꯒ ꯑꯩꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯉꯁꯤꯒꯤ ꯑꯦꯡꯀꯔ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯂꯥꯏꯅꯤꯡꯁꯤꯗ ꯆꯠꯄꯤꯔꯤꯕ ꯐꯨꯔꯨꯞꯁꯤꯒꯤ ꯄꯨꯝꯅꯃꯛꯅꯀꯣ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏ ꯊꯤꯒꯗꯕ ꯌꯥꯝ ꯋꯥꯠꯂꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯒꯤ ꯃꯇꯝꯗꯨꯗ ꯌꯥꯝꯅ ꯉꯜꯂꯤꯉꯩ ꯅꯨꯡꯒꯤ ꯖꯨꯛꯇꯒꯤ ꯍꯨꯠ ꯂꯩꯊꯔꯛꯄꯒꯨꯝꯕꯅꯤ ꯃꯇꯝꯗꯨ ꯌꯥꯝ ꯉꯜꯂꯤꯉꯩ ꯃꯇꯝꯁꯤꯗꯩꯗꯀꯣ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯂꯝꯕꯤ ꯊꯣꯡ ꯐꯕ ꯅꯠꯇ꯭ꯔꯤ ꯀꯔꯤꯝꯇ ꯂꯩꯕ ꯅꯠꯇ꯭ꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯁꯥꯏꯟꯁꯀꯤ ꯊꯥꯛꯁꯤꯅ ꯁꯤ ꯌꯧꯅ ꯆꯥꯎꯈꯠꯂꯝꯃꯒ ꯉꯁꯤ ꯑꯩꯈꯣꯏ ꯁꯤ ꯌꯧꯅ ꯑꯃꯨꯛ ꯍꯟꯊꯔꯛꯏꯕꯁꯦ ꯉꯁꯤ ꯑꯩꯈꯣꯏ ꯊꯤꯖꯤꯟꯕ ꯋꯥꯠꯂꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯂꯞ ꯊꯤꯖꯤꯟꯃꯤꯟꯅꯁꯤ ꯍꯥꯏꯕ ꯀꯪꯂꯩꯆꯥ ꯄꯨꯝꯅꯃꯛꯇ ꯄꯥꯎꯖꯦꯜꯁꯤ ꯊꯝꯃꯒ ꯉꯁꯤꯗꯤ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯁꯤ ꯀꯃꯥꯏꯅ